Kurumzari ISTV Paumi yang tabiri basing taram no oksari ngasigi moro pauda Myanmar ga lona ba ngamkhai paringda boundary pillar manglibasi thidok naba India government ka Myanmar ga wari sanana ba honagani haina Chief Minister na phongdokre Indo Myanmar fencing khudak ta khaba lepna ba Trinamool Congress na kan ba khongjung jangsin gadori amadi Manipur ki nupa macha amadi nupi macha na tara taruklak suba sub junior national sepak takraw championship ki rigo event ki winner oikre hujik pau santong pizari Myanmar ka lona ba Manipur ki ngamkhai paringda boundary pillar mari muk mangliba si sapsaba khangana ba India government ka Myanmar ga wari sanana ba honagani haina Chief Minister Okram Ibobi na phongdokre ngasi Chief Minister ki secretariat ta atai lebak ta thabak tongduna lekhraba Manipuri masa sing na semba knowledge exchange network ki kangbu amaga Chief Minister ga unaba amada paumi sing na hangba wahang dawa phamasi phongdok kibani mi chinga da hanakta Mr World title phanglaba Taiwan da leiba Dr NG Shanti Kumar amadi mahaki loinabi chanan tai South Korea da leiba M Bidhan amadi Manipur University ki Dr M Jibonshu Saruyaki hariba network asigi makedi atai saukhalaba lebak singda chatnariba emergency service amadi rescue service ki thabak asi Manipur da mapung phana pakhat pinaraba Chief Minister ki pungning chingsin ki atai lebak singda human value asi yamna lungna longnei isam samami ama accident thokuma tamda punsi kanana emergency service amadi rescue service ki thabak sing sugaina phongdoki Dr NG Shanti Kumana Taiwan da chanariba emergency service ki matangda wangang laduna Manipur da human value ase ilai leitabagum tawi miyam gi wakhala se hongdok pachangi haraduna police fire service amadi health ki matangda ate lebak da chanariba system ase angak pani habu wapham phongdoki I think we have to implement this, we have to make it practical so that we can save a lot of lives, and a life should be valuable. And the most important thing in our society is to save lives. But here in Manipur, it is just the opposite, and no value for life. So I live in Taiwan, and I know how the emergency services are performed. Very fast, very quick. The response is amazing. In 3 minutes, in 2 minutes, people, all these three, services will come together, like ambulance from the medical side, and the police from the, police side, and the fire brigade. So all work together, and in a very fast and quick way. Yes, we should implement this, and it is very much possible if we all Manipuris, the public and the government offices work together. Chief Minister Okram Ibobina makoi wafam sing tarba matungda iramasigi matangda yengsinba yaba yengsinge phongdoki hariba system asi chanaba matamda karisu ahenba paisa changningai leite Manipur da men power su wate adubu miyam gi wakhaluna se samdok pachangi haki amoromda Myanmar gi ngamkhai paringda border fencing tawriba sida panba kaya leiriba se koknana bathu matamda Bharat Sarkar da khanganduna Myanmar Sarkar ga wari sanana mohonagani phongdoki akhuna Myanmar ki authorities mo ipian na gani haina lam thadu on na to di city land issue si am sensitive oi ne even boundary pillar khara miss to wi hai do adu thoda madu government of India ga hui ga adu han survey to na ga adu ga once for all permanent settlement to na ga to ngari adu ga tamin sangram gi temple laman lay ada muri da madu yam sangnati hai tamin sangram gi temple gi boundary fencing hai ta perimeter fencing se masi tang sui hai ba adu phau ga government India Myanmar authority da masi mu dismantle to go to gai ko pa am to go ni ta foot ama so me ani so me samoya swai da ni kun gi am ki adjust to ya ga ran kan si disturb to di dem ya ga dra na na aina no kan ni na wa ai si ta gi adu ji ko government India na wa so kari gumba ki de ya da lai ka so ajab di without state government di no ta ni sai ta Indo Myanmar border fencing khudak ta khaba lepnaraba Trinamool Congress nakan makhongjang singsin gadori phiramasi matangda paumisinga unaba mangasi kesampat sagaro talaiba hotel excellence da laiba party office ta paugumi pangthokre paumisinga unaba aduda party asigi president Kim Gangte amadi te minu sing saruyaki Kim Gangte na phongdokhibada
Hauzik leriba o ibo bina lusing ba sakar asina Greater Nagaland gi wafam la ko matamda state asigi lam insi ama phawo pithok loi haina kanna law khraga ngasi Manipur gi yam laba lam bar saka gi yathang induna Burma de pithok kadori bra habu wafam hangke mana makha tarduna lebak ani gi fencing asi border da leriba lamdam asigi miyo kya na ngak senduna lakibani ngak sen gadori ba miyo singa do tak thok laga cement amadi taragi sambalna kadai phawbada lamdam asigi ngamkai ngak kadori bano haiki Iram Sugamari Lena, Trinamool Congress Kiluching B, Mamata Banerjee, the Aibacherol Piduna Kangan Madanatra, Central Destruction Gani Haki. Nakalamuromda, Lebak Anigitainabada, border fencing, Karibasida, Manipur Saka, Namang Jonana. Kanabagi Muta, Media, the Pondok Labamatung, Kanarakpada, Angak Papui. International boundary map Yaudana, Sambal Kaba, Lunena, Sterasagi Kungankaya, Myanmar Romda, Lakiduna, Bazasing the Awabakaya, Mayok Nagadori. Isagin kolda mina laklaga samban khazin labada kari amata khangdana leithokli basigi arun ba agenda kari lebegi habu wafam so hangbadana tana Trinamool Congress na fencing khaba khutakta lepnana dabi tawbaga lorena hiramasigi matangda akan khongjang sanction gani haiki A government which is anti people, a government which is trying to destroy my state. Today we are going to draft. We will draft and we will send it to our leaders. And then we will also send it to the central government. Impal Municipal Council na Ward Development Committee singdagi namduna pasakak palaite haina ngasi council asigi chairperson Nimai Sharma na sengdokre. Ngasi council asida pangthokiba paugi mefam amada Nimai Sharma na makatana. Council gi oina thadrak percentpham singdagi percentage kak laga pirak nanaba lalulup kaya gi akan ba pressure lei. Masi Ward Development Committee gi members sing su khanglibani iramasiga mari lenena handak tawakan mifam amasu ward members sing saru yaduna pangthokiba leiki. Asiguma tanja sida ward members sing na council da charge torpa simaram sade. Ward sing da thada percentpham singdagi chada kungamanga kaklibasi Manipur government gi order matung inani iramasiga matang da mahut department na thorakpa order lei phangdoki. Councillor Singh Saruk Yaduna Pangto Kiba Paugi Mipamaduda, Chairperson Nimaina, Kwaraman Bazar Gi Temporary Market, Seta Tokliba Irangasi, Loshinaba Arapati Lak Paketel Publishing, Ayupung Mapan Power Pamanba Amadim Pal Manungi, Musina, Mapan Yamatung the Pambaginium Chanabahore. Councillor Amadi Chairperson Bu Lana Unana Riba, Ward Member Santoski Matata Legal Action Local Anaba Kanabalere. Mana Tony Basas Kutimak Yumpam Yauda Bamadi Aran, Wapamni, Haina Makat, Mahana Makatana Fonduki. Mahut department na release tawriba order to the kari haige to karinta khandaba tawdana out of 100 75% na ward level na ward development committee thawak tawdaba 25% na municipal sida ward kangta chawk pati yadabani na ekhoi gi sile leiwa ekhoi na tawdaba GDP selaina ekhoi gi section lady, sanitary and section lady, Wakski section lady, Yogi Chino Viva, Lampenda Leva, dumping size that Tauribasi. Amarunda, Dukan Traum do Peak Hibagamari Lenina, Maoist Communist Party, Mahakimataka thing but Tamaliba, Sigimatang the Susan Doki. Dukan Traum do see Ivaganda, forming this then observe the Hudona, observe the Hoki Karino Hankoyak, Amakanga. House ayaba logo atopa amakanga government ge approval logo hariba prosecution si yawm dadana ayanga sar humani na torumadu makha taboina formal order ma thokpa yanana government da aina se refer to kibidi le hariba torum se piba yabra yadabra hina aba tasengba ai side ge di aina ngasibo pai ko de hona kanabuwa masa amta dukan man bisobo ko Sakana Tokshil Haitabagi Miamda Petrol Amadi Diesel Panganbagi Mota Lambi Nakal the Petrol Amadi Diesel Joliba Singda Wina Pangandura Lady Hana BJP President in charge Hanagi Minister S. Rajena Sakabru Maral Shikre Sakana Petrol Amadi Diesel Miam the Mapung Pana Pangandabagi Mayokta Bharatiya Janata Yuba Morcha North East Etna Rally Amagaloina Sakari Oil Deposing Sector Bigi Konsat Kamari Lenina Ngasi BJP Office the Pangtopa Omising Unaba Amada Opamasim Hana Pongdo Kibini Oil Depot check Tobagi Reliadu BJP Media Secretary El Basanta Bharatiya Janata Yuba Morcha North East Ki in charge P. Somorzit Amadi General Secretary Ice Bijana Lusinki Reliadu da Kusem with Tau Tang Matuangano Kusem with Tau Tang Matu Oliva Ayos Sigi DGM Mapam Lotu Matik Sadaba Minister resigned to Haiba Plakat Kayasinaki
rally aduna mantri pukhida leiba government oil depot yoruba matungda BJP gi lusingba singna depot manager SI singaga unaduna diesel amadi petrol gi chapsa report amalauki masagi matangda BJP gi office ta pangthoki pawgi mifamduda el basantana oil depot gi manager na security ni thina thamdabadagi thau singbang gamdabani phondoraki Manipur yauli ba thau sing samada humudra ka sakana control tawi haba khangmangam ki ex minister Ezra Zena makhatana sakana miyam da thau phangan bagi mahutta lambi nakal da thau yolba sing da thau marang kaina phangli si sakana yengsin biu haiki landslide tawduna gari chatba yaroi haiba numita gi di karbar tawba kangbu sing chen bai ba kangbu sing sina thau ji pulap petrol pump dagi loksal laga stock tamjalaga hojiti ekoi praja miyam da tanga yole hojik dijan da Lupa hundra manga, maripu bawa orang me husi humpu manga, ada pira ga koi sama, lupa humpu manga ada pira lain tahu. De petrol deh engkau le, aduna transportation da sian nari bat thau nama mal engkau le ga di pot segi maman wakal le kuai si kerbar lagi semua ini. Anai koi na yang ni di hari bat pot mayam sing si nasi gi lagi ba government sini cek tahu drabra sini. Oil tanker samangarom laiba Indian Oil Corporation na Manipur da oil tanker yamna sizinadabana thaugi awaba mayuk nahanbani haina Transporter and Drivers Council TDC president Ais Ranjit na phongdokre ngasi TDC office ta pangtokpa permission ga unabada oil tanker singe escort thamada amuktang pibana IOC na thau chingma ngamdabani haribu wafam adugi matangda president Ranjit na hakibada Nagaland gi Fasima da lambi yadabadagi kharkati da panduna lerakiba oil tanker sing minister yauna khanarba matungda haukiba tang taragani panda jiri lambi da puraktuna tang kunga humdoida thau amadi LPG puba gari chamaga hum Imphal yorakre tang kunga mari da ahangba oil tanker gari marfudragani pan escort tawduna satkre amarom da ngarang tang kuntra da petrol tanker kuntra diesel tanker taragama pol LPG puba taraga taret amadi kerosene tanker ani Imphal yorakre Escort amuktang pi haina IOC na haribu wafam asi yaning de IOC gi oil tanker samangarom leiba asida escort turn amukta da gari chamarom da puthokpana praja sing da thau gi awaba mayok nabani awat pa oil tanker sing kadai da tham khre haiki escort chapa matam da oil tanker sani yang khai digi chahum phawa puthorok labadi thau gi awaba leiroi IOC na turn amukta lupal sing kuntra dagi nipu phawa sep tawna bohnare national highway 37 khaki oiba oil tanker sing tender tawduna transporter sing hapkadabani IOC na sakar da oida wafam mayam ama hajinduna leire masi TDC na yabangam loi haki IOC na gari puthoktabadigi tanker si puthoktabadigi thawalhan mani Manipur da one time gari chahum dum puthokpiroba akoi trang mayam je chatpal tokthok jage ba nataba pacha mayam ma haja laga 37 sida badram toksan laga IOC gi business nungaina ba tribama da lupa lising nipu kontra sep tona ba budi hona binu IOC na thangoi sena Manipur gi praja sing da seva to biu IOC gi business da Manipur gi praja yauna karbar to binu aduga paisa gi da ma IOC na yenga kanda gari puthokdana gari chalandana thammase Manipur praja gi yengnabani haina lobiyai India amadi Myanmar gi ngamkhai yathokpada matam sangna Manipur da khunda leita dura leba mioi kya Myanmar da tinkhiba yabagi phibam ama laklibasi taraina logdi haina Janata Dal United ki Manipur state ki president Tombi na ngasi party asig office ta pangthokpa permission ga unaba bada phongdokre opamasi matang da party asina center da taksin gani kabu tampang na Manipur gi miyam da pigdaba kanaba phangandana Myanmar da pikiba hojukna lamkhai gi matang da thengnariba kya asi taraina loba yaroi asoba irang laktringida sakana watok asi losna nam hona gadabani haiki lamkhai gi matang asi athu matam do solve tobina na bahajari masdagi hendok thoidok tana cabinet meeting mathang phammaga warep laguni haiba se masi praja sing yamna pende athu matam da masi aroi bo warep lobiu India ke state singi manungda Manipur sakana mi taba praja gi lam lokshan mada mangjil thari hana Kedragaon Gram Panchayat Part 2 Development Committee na thador pacherol man hairi cherol sna makata na phongdor pada mantri pokri gi lam lokshan na bagi phirep asi athu matam da handok piu hairi MSF Thobal District Committee ki President MD Abung Mehta bu Thobal Police na phajinduna thamliba se condition mata yauduna thador kadabani maduna trabadi mahiroi lup amadi atai sansthan kaya ga loirana khongjang sangsilagani haina MSF mayai loising General Secretary RN Koirena phongdokre ngasi MSF ki office ta pangthokpa permission ga unaba mada mahana makha tarduna hanakta yari poksangam dabidagi Arisma Kaubi mahiroi ama rep tawkibaga mari lenina sangsinba khongjang da Abung Mehta sarup yabani
asumba phangnabagi damakta khongjang changsilliba miyoi phabagi mahutta mara laiba miyoi phabiu mahakpu ngasi ayu anganbada thawal police na mayumdagi phabasi yaningde Home Department na changsilliba khongjang nathainaba amadi namthananaba honaba thaong pende haina koireng na makhataki issue ama agitation ama tobada Home Department na nathainaba namthanaba honabada mifami pun yobisi ngi yamna luzada bathong amasung pangda bathong ni haina message na loi maram aduna phajiliba abung me tabasi without any condition athu matamda thadokadabani masi athu matamda MD abung me tabasi thadoroktragadi MSF amasung Manipur da leiriba civil society organization singa kusamnaraga akanba muungi agitation changsinanaba MSF na sem sare Thasike tangkun ga tarukta thangwaiban polem lekai degi mimana dribinu pima rap tawbada chanaba miyoi atuba matamda pharga aingi charak piu haibada bidangasi kuyathong bazar da miyam gi wakat mifam satakre todo osigi matang da sem kiba je sina sindunu sataki bo wakat mifam aduga mari lenena pore lemrul apunba maira paibi gi general secretary na phongdo kibada Manipur da tholi ba hingsa gi todo watok singa sigi maru guli amadi bayai ka bachinjak sizinabadagini Mayai kaba chunjak lalunba sing asi khulkan pangalba amadi sakti leiba singani makoy asi miyam na para tambi matam yore miyam yakanba ihau hawbadagi handakta umoro yonbi ama rep tawbada chanaba miur sing dandi pikre andagi thawdo asisu miyam hubna saruk yaduna chanaba miyoi matik chabadandi pinanaba khongjang changsin binasi haibna sing wafam kaya phongdoki Masigi isai be maki thoi ba thong si chu ai khoi mayam na linjal sap mana na thonga kanda apun ba phile amda leni na kanda maral le ba mi se matik chaba da dpc phata sama bharat thoma matam na so akhoi na khongjang changchal la kanda ma khoi tumi le ba noi Physically challenged or binupi amabu rep tawkiba thawong adu relief center for welfare of differently able person na kana yaning da phongdokre thodo asida channel miyoi adu phaduna matik chaba ain gi thabuk lokalu victim oribi asigi damakta sarkarna pangba yaba mateng pangbiu hai Manipur da santi amadi sakhotpa purangna bagi damakta Manipur da lairiba National Youth Corps makhoi sing environment ngak senanaba amadi nupida sathariba crime kaya si thengnanaba punna khongjang changsiminaba matam yore haina Ministry of Youth Affairs and Sports Government of India gi oina lairiba Nehru Yuba Kendra Sangathan gi Vice Chairperson Kumari L Tilotamana phongdokre Mafam singasi Nehru Yuba Kendra Sangathan Imphal Zone Sinduna Palace Compound leba Cultural Complex ta numit tarani sumna sathakadaba NYC singi training program hodopki thoromda phongdokibani training program asida tonga center taradagi volunteer chamaga nipana saruk yariba thoromaduda NYKS Imphal Zone gi Zonal Director Jackie Ribasu saruk yaki thoromaduda wangaladuna DYC Thawal Lakshmana training program asina inkhalak liba nahasingna samajama sembada amadi libaki thorom thawdada kadai phawba kathokpaga loina thabak tawgadagi haibadu khangma ngamlagani haki Zonal Director Jackie Rubana numit tarani gi training program asi yamna maru oina lawduna samaj ge phabu yumbi ama amadi leader ama oina naba hona haningi haki subguest OKBL Tilotamana NYC makhoi singi chawrba thaudang samaj asida amadi leba asida lei Manipur gi oina hojik leiriba film asida environment mangsilaliba si kannanaba amadi nupi angang da sathrakliba crime kaya singa thoknanaba punna sangsin binaba matam yori haki There is a great responsibility and from today itself whatever going to be put it onto your shoulder, let's take it very positive. Directorate of Environment, Government of Manipur sponsor Tauduna Nomagi Oiba National Environment Awareness Campaign ama Plain and Hills Development Organization Ithai na Sinduna Ithai Public School gi hola pangthokre schools gi campus ta thoromasi gi mari lenina usara kaya su thakre hari Thasigi Kungamapanda Chandrakhong Phajangkhongda NSN IM gi mioi ni haijabasingna mafam adu makhogini nunglengoi loba lakpa gari singna makoida tax thigadabani haina gari ge che sang amadi so lokhat khibadagi gari sing amata nunglengoi loba changlakidre masina lamdam madumgi nomada sujaraga chajaba miyam ware NSN IM asigi thawongi mayukta ngasi Chandrakhong thingjinduna sinni miyamna wakat mifam phamkhre Mio Yamana Pondoropada Manak Nagna Indian Army Nasu Todo was a Kangna Kangdama Saduna Lere, Miam Nakpis and Binaba Latre Hanapian the Pondokre. Mantri Pukrida Sakana, Reserve Bank of India office Sana Lokshanaba local liver Kong Tang Dagi, Wadakliva Pibum Gimatanga, Social Development Committee Sangayum Pumna Sinduna, Sangayum Pum Community Holder, Miam Giban Pum Pantokre,
Mifam asina sarkarna minority Muslim singi isuda pungning sangbidaba piandaba phongdoknaki sarkargi phirebasi atubu matamda handokadabani haiki. Spratic Society of Manipur na chalaiba disabled school singi staff sing yauna atei thabak thorom singda sizinnagadaba fan sing mioi kharana thingzilakpagi matangda khannaninaba mifam ama ghari awang lekai gi Sri Sri Radha Mandop tapang thokre. Spratic Society gi wangang loi kripana haikibada na yu oiba wafamna maram oiduna free treatment amadi free education gi kutong saba phangaliba society asi mut kharbadi mimanadraba angang sing kanana ngakpi shanbigani pudamasigi khalaga khongthang adu handokpiu Manipur da lairiba disabled loop sing amadi civil organization sing na sumateng pangbiu haiki nasigi mifamna secretary na resign tawragi haina tharakiba Jerol ama society ki body amadi parents amadi disabled body na yaning daba phongdok pagalonena secretary ki pham amu hanna paibine na haijakre amuromda hojik thengnariba thodok sing asi mai pakna thengnana joint committee amasu semkhre committee asigi chairperson oina kangla mai gi leirik leima bukhankre Lampel gi PDA complex ta leiba Lismart industry na putokpa sangai plastic water storage tank asi Australia the best tawba Equalitas certification limited na sakhangduna ISO pirakle hari Tayal Part Industrial State talaiba mahake factory asina sahi tara guarantee piduna tongan ba size da putholiba plastic storage tank asi matam kuina study torba matungda ISO asi pirakibani international gi thakta Equalitas certification limited na sakhangduna ISO pirakpada Lismart industry gi Gitranjan Sharma nungaiba phongdorakli Nomi National Environment Awareness Campaign ama Imphalis ki Purana Rajbari da pangthokre Biodiversity Conservation haba thim da pangthokki batoramada Environment Kamari lenaba miu kana saruyaki Women and Child Education sindra pangthokki batoramada pikli ba mahiroi kaya yauna mama pa sing su saruyaki Biodiversity Conservation haba sida Kauge Associate Professor Dr. T.S. Randhirna Wanganki Rural Development Organization Wangjing Lamding Asu Department of Environment Government of Manipur Giming Makada National Environmental Awareness Campaign ama pangthokre Thoramadu da Jila Parishad ki member S Budhiyaw na miyo kya saruyaki Horticulture Department gi miyo singna pambi sing karamna thagadage amadi makhogi hingna ba honagadage habigi matangda miyamda khanghanki Paleldagi lupa crore kungamanga rom gi draka konana Thobal Commando na phakiba Army gi Colonel Ajay Chaudhuri yauna miyo ani Special NDPS Court na bail pikibigi mayokta Manipur Sarkarna Manipur High Court ta thakiba revision nama court na emit tawkhre loinena chayol anigi manungda January ba homna paukhum pirakna ba khangankre amoromda case asida January ba singna Manipur thadoktuna chatpada High Court ki ayaba lawgadabani haina interim order amasu pass tawkhre hojik paugi maratana tino break amatanga amukhana lognesi Welcome to Mango Animation. Learn 2D, 3D and VFX from professional experienced artists. For further details, please visit Mango Animation, Yumsang Academy, Ferryland, opposite ISBT, Stadium Road, Imphal. London की Royal College की FRCP फंगबा मणिपुर की अमतंगारबा हार्ट स्पेशलिस्ट डॉक्टर साम किशोर ना मणिपुर अहानबो इन स्टाइल हॉस्पिटल दा ट्रांस इसोफेजियल इकोकार्डियोग्राफी तौबा होग्रे टेक्निक असिना अरुवा हार्ट की लाइना फाबदा इंटरवेंशनल कार्डियोलॉजी अमसुंग मेजर ऑपरेशन दा सिजनगनी पेसमेकर हार्ट अटैक न सिंगा हार्ट की लाइना सिंगी लाइंग चथरी हार्ट की एंजियोग्राम एंजियोप्लास्टी ऑपरेशन दरकार लैलिति हैविगी एडवाइस फंगबिगनी हसिमक लंगसिन लो स्काई हॉस्पिटल रिम्स रोता ब्रेक की मतुंग दा अमुखना तराम नोक्सरी Manipur Chief Secretary D.S. Punyagi matam loiraduna additional Chief Secretary oina thaupuduna lakiba PC Lungkungana Manipur Chief Secretary oiragani hiramasiga mari lenana Department of Personnel and Administrative Reforms na order amathokre PC Lungkunga hana Chief Election Officer oibatana tana tongan ba pham kaya paiduna sarkar gi thabak thorom singda sobo thawang loduna lakiba IS officer ni amoromda Manipur Sarkar gi IS MCS amasung junior MCS officer ni punipan gi thabak sindok chinjin transfer amasung posting gi dabak order thokre SDO Tawsem oriba Armstrong Pame ukrul gi AD organi power gi AOS million thangna MOBC gi joint secretary organi SDO Paumata oriba Hungwar Sang SDO Ukrul Amasung Jesami Wargani, ADC Sanapati CEO Oriba Kolia Lorona Haya and the Technical Education Joint Secretary Wargani Head.
Joint Committee on Inner Line Permit System Students Wing na lamdam masida maruwaina mapandagi lakpa miyuisingna sana thangnanaba polamsing karamna sem sabagi habigi matangda ngasi ice cream sari mafamsingna chatuna yengsinkhre Nagaram B block ta leiba Zoilal Prasad kauba Bihar dagi miyui amana salairiba ice cream safam asida sizinariba ising yamna mot patanatana han tawrga leramba thengnaraki BT Road ta leiba ice cream sungpham Hotel gi ka yamna mot pathengnaki Amoromda Palace Compound Leba Imoinu Ice Factory Niom Sumna Chalai Rambada Students Wing na Apen Mapongdoki Sana Tanaba Yoliba Singh Asi Matokam na Chalai Heba Mari Lenaba Sakana Yang Sindabasa Labak Tibani Hiramasda Mari Lenaba Singh Miyang Sangduna Arana Moongda Haksang Songai Waba Porta Yoliba Asi Miyang Sangdi Hari Nita Mai Palava Mahiru Singh Counseling Tongduna Tuba Matamda Admission Toholo Habadabida Nitki Mai Palava Mahiroi Amadi Parents na Kasampatawakan from Zatakre Counseling Toroidaba Wherabadi Karitamukta Mahiru Singh from Tanduna Acknowledgement Card Paidro Lehelivano Cabinet Kiwarep Honghaningi Haiduna Hector Hongba Yabra Hangli Atopes state meangi nitki reservation aduna nitagi student lawba hawbre haw bokta koi Manipur housing bokta koi chabe sini kai mta kan dana cabinet decision housing bolo ngam na lebje sigi matang koi pen da hongu chona koi pizza wen hongu aduna koi na hajaring bodi atuba matamda koi counseling to biyo koi chabe sigi admission to biyo koi career magan bignu koi no exam khala pa habse try mata bukna te koi honda jari koi honda zaman do adu senga biyo habli hajaring Myanmar India के एम्बेसडर ओइबा गौतम मुख्योपाध्यायना ngasi Manipur University da laktuna University asigi Vice Chancellor Department singe makok singa madi oza singa unaduna University asina India amasung Myanmar lebak anigi mari phagathanaba mahi masingi lamda lokhaliba thabak singe matangda wari shanakre Manipur Municipal Employees and Worker Union na Municipal Nepal gi dabi ahum piragani haina thajaba thamkibu wafam thabakta pangthoraktabagi mayokta lakliba tang ahum dagi amuhana siz work strike changshilagani hari Draka Konana Fakiba Zoe Chaudhuri Yauna Miyoi Taret Bella Thado Kibiki Matangda Students League Manipur Yaning the Kongjang Changshili Home Minister Amadi Ayogi Matakta Action Local Habatabida Habat School Zenit Academy SRD Amasung Ramkrishna Higher Secondary School da Mahirusingna Wakan Mifam Sataki Impal East District Level Quiz Competition ama Kurai Sazo Lekai Teleba Laikulimi Saleta Pangtokre Competition asi Max ki Matiangalonina Sri Sri Gorogobin Girls College Kuraigi Red Ribbon Club na Sinmani Modern College na Hanba position lokre Hata Golapati Yakoibata Ladiba Miam Gimarakta Mitop Yawi Haina Kanagumba Karana Sandokpa Si Laibak Tibini Haina Organization Kayana Pulaga Semba Golapati Hata Club Coordinating Committee Chairman MD Jamal na Pongdokre Manipur Press Club ta Pangtok Paul Gimipamada Jamal na Pongdokibata Committee Asina Hata Yakoibata Mitop Khandok na Nabada Muslim Singi State Level Organization Singapore na Tabak Tominagani SPG Makada Mapamasda Leba Miu Singi Marakta Pataba Tabak Torpa Khandok Pada Committee Asina Mateng Pangbagalunina Raznitigi Kut Sanghandanaba Honagani Haki Mausa Yoba Horok Miu Singna Hova Strike Ta Mitop Nen Shinere Maduna Atopa Kangjadava Miu Singdal Manipur Leva Pangan Haina Kangdaba Muslim Sing Se Mitop in one, but Mitop Nalaga, Iran Parang Tolaga, Government, Natraga Public, South, Open with Mami Talapa. See Sarang Basina, Mitop have a definition, see no one named the Yaraktamala, Nasiki, Anuba, Shembutsari Bornais and Shembali. Ngasi ahing nong yaidagi petrol amasung diesel gi mamal hengalagani petrol liter da lupa mudra diesel dana paisa yangkai hengalagani Impal da petrol liter da lupa humudraga paisa Nepal oiragani hari hausa makata na sanabigi paulo bis sanabigi pau pijari Ta Tarugluk Suba Sub-Junior National Sepak Takraw Championship ki Nupa Masa amata Nupi Masa ki Regu event ki winner Manipur na Waikre. Kumala Park Indoor Stadium da Sepak Takraw Federation of India ki miyeng makada All Manipur Sepak Takraw Association na sinduna sa tarakpa Omluk Suba East Zone amadi Tara Tarugluk Suba Sub-Junior National Sepak Takraw Championship ki Lusin bagi Toromda PSUD Minister I. Hemochandra Singh, Agriculture Minister M.D. Abdul Nasi, Sepak Takraw Federation of India ki General Secretary Jogendra Singh Dhania Su Saruyaki. Championship asigi ngasi sana ki Sub-Junior Girls ki Regu event ki final match
Masida Manipurna UPbu set home sinoda maitiba piduna Manipurna winner obangamki Manipurna laukiba points sing adudi tara mangani pan taragam manga mapan adu tara manga tarada UPbu maitiba pikibani voice regu masigi final da Manipurna Delhibu set home sinoda thoiduna winner obangamki Manipurna laukiba points sing adu tara manga taruk tara manga taret adu tara manga taruk tani Girls team eventa Manipur Nagaland bu aduga boys team eventa su Manipur na Delhi bu maithiba piduna Manipur na winner webangam ki tournament asi losin bagi thorom ga mari lenena Minister Nasrina state taraga mangana saruk yaduna tournament asi bu mapung phana pangthok tuna sepak takraw masana bu saukhat na bu hona babu apen ma phongdoki Minister I Hemol Chandrana tongan ba state sing degi lakpa sanaru singna thawai yauna makoi gi state na thoidaba yade haiduna hona duna sanaba ubuta apen ba poi masana asibu sakhot nanaba sanaroi singi achoba daita lei sepak takraw masana si Olympic discipline ama wairagani habagi thajabu su phongdoki championship asida mai pa kharba team singda trophy sing yantoki championship asigi sub junior girls ki best player da tekom da Manipur gi Anupama sagi best player da supplier da Manipur gi tes Robert na takre is zone gi oina Manipur na nupa gi regu doubles nupi gi regu ama doubles ki event su winner obingam ki Amphana Sinduna Kumalapa Artificial Tapta Pangtho Kiba Sub Junior Girls Inter District Football Tournament ki winner Impal West District Football Association oikre Mesatuda Impal West District Football Association na DSA Kaksing Mumai Thiba Piduna winner obingam ki Vietnam da pangtho kadaba Mr Asia amadi Hungary da pangtho kadaba Mr World Contest India team gi represent tawduna saru yaruna bagi damakta Coimbatore da pangtho kiba Indian Bodybuilder Federation gi trial selection da Manipur dagi bodybuilder mari khalakle makoi singa tudi senior men da A Bobby Singh women senior da KS Revika Devi senior men da N London amadi junior da Kiran amadi Athoini Krista Pangtho kiba Mr World Contest Mr World ge title laura khaba NG Sati Kumar bungasi Manipur Master Athletic Association okre top kongpal da pangtho kiba okpagi thormada NG Sati Kumar maite gi mung manung sing amadi association asigi president Biengoksna Sharma amadi association asigi maru eba thaupu ba kaya su saru yaki association gi members na Mr World title pangkhaba NG Shanti Kumar amadi mahaki imung manung sing da khudul pot kaya piduna pungning thawat ki thormada Master Athletic asigi President Biengoksna Sharma NG Shanti Kumar si Manipur gi atang ba macha amani mahna Taiwan citizen ama oi khrabasu state asigi mingda thoktuna leba asigi mingsat purakna hona kibasingbu singthaduna mahakpu Prince of Manipur haina mingauki thormaduda Shanti Kumana mahaki punsida thengnarakhiba awaba amadi kudong thibasing phongdokhibaga loinana miyamgi thawjaldagi mahakna Mr World ge title phangma ngambani haina phongdoki ngasi nongma yoikhiba ainga sagi pau pizari ICA Lampel Patagi Pangba Pau Gimatungina, Nasigi Quidigi Sakivasi, Celsius degree Kungatare Dasmik Taretni, Quidigi Inkiba, Celsius degree Kunmatoi Dasmik Taret, Luxita Yawishing Manilgachang, Ayukta Chada, Marfudraga Taret, Adugan Matunda, Chada Marfunitoi Oiki, Nongjugisang, millimeter, Tratruk Dasmik Home Oiki. Hosik Maruba Pau, Amukana Pizari. Myanmar ga lona bangam khai paring da boundary pillar mangliba si thidok nanaba India government ka Myanmar ga wari sana ba hona gani haina chief minister na phongdokre Indo Myanmar fencing khudak ta khabalep nanaba Trinamool Congress na kan makhongjang sanction gadauri amadi Manipur gi nupa masa amadi nupi masa na tara tarulak suba sub junior national sepak takraw championship ke ribu event gi winner oikhre ISTV gi pawmi yang tabiri basing amukana korundari